इमेज टीवी में ताबीरिबसिंगबु नमाइथेम खाजलना खुरुमजरी हौजन उन्थिलगबा पाव पिजरी ngasi ayu pung 10 minute 10 rom tarakpa adwaida Kakching district ki Sugunu area da Churachandpur district ki Laloi area dagi kukila lobasingna bom amadi nomai kapsilaktuna landarakre bom amadi nomai kapsilakpagi thaudo aduda khungakpa mioi ani asopa nangkre asokpa sing Kakching Jiban hospital da pukhatatuna lakanakre mioi amadi mamit mayada bom machutna pa Maram Oiraga, Infagi Shiza Hospital that referred to Cray. Atopa Sopaduna minor injury or Bana discharge of Cray Hadi. Sugunuda say Ayuki sing Nasataraki Balan Aduna Maram Oiraga, Nakal Anigi Marakta, Kut Hanaki. Hose Hoseki Oina no makeup number lepli. Manipur da thokli balana sida central forcing na tawroi da thaba kaya tarokli basigi mayokta Manipur gi naha kaya punduna akanba khongjang sangsinna ba sem sare haina youth of Manipur gi chairman Sinthangamba Laurem Bamna phongdokre ngase Manipur press club ki thangjang hall da pangthoki ba paw gi mifam amada wafam asi phongdok aduna Sinthangamba na hai Manipur da lengak pari ba phamnai ba singi personal interest sokpa issue amadi iho amagi wafam phongdok luba matamda iho adubu Namtha namagi damak makhoi mathakta wa ngangnakliba mioi singbo phajin punsinbada hai singlaba luchungba singna makhoi gi asoiba aramba kayabu miyamda uhandaba ngamba ngasigi lenga asina Manipur thugaiba pamba kuki meten singda achoba thaudang lawriba kuki emle tara ngasi phawa phajin bangam driba karigino Delhi gi chief minister Arvind Kejriwal phawa phajin duna jailda thamba ngamba BJP gi lenga asina kuki emle tara gi mathakta action lawa ngamdaba haibasi angakpa phawi thawang asina takpadi Manipur da lairiba maitei furupu maru phangna muthatnaba India government amadi kuki meten singge marakta arwanba agenda kaya sathare takpani makoina sathariba arwanba agenda adu lebak Yamda Kanghalu, Luna Kukim Leten Sing na advanced Soiba technology kaya Shishinavatan Natana, Afaba Kuchu Kutlai, Sana Bohna Bada, Kutlai Sana Bamachak Piriba, Amadi, Kukim Leten Sing da, Karamba Kutlai, Karamna Shishinagani Takpit and Piriba, Central Forcing, Asigi Matakta, Karigi Exan Low Dribano, Central Forcing Asina, Tasing na Kukim Leten Singim, Nakal da Leptana, Maite da Onsinuna Landara Kadaba Oirabadi, Mangzaluna Kangan Birau, Maduna Tragana, Central Force among Oibagi, the from Topa Tabak Sing Tobiu, Madu ngamloi haiba tarabadi Manipur da thokliba lan asigi waroishin ama puroktriba fawba makhoi gi camp singda laihanduna makhoi gi leifam thokpa adumak laihalu makhoi gi mathakta miyam gi karigumba wafam amata haijaroi lan ase Manipur gi miyamna adumak thengnajage haina so phongdoki biriba government paiba amasung paidaba ruling amasung opposition tidana sab chabe statement ama thopiu karigumba masi thopo ngamoi haibana pajamiyam da khanan biro karigumba masi athuma matam da tholak jagadi yudo Manipur pajamiyam ga loinana yumthong kudingi youth sing sem saga lebiu akoi central forces singi akoi gi tawidaba thabak ta makhona tawiba sigi mayok ta yaningdaba phongto koina ko akanba khongthong chamchinaba sem saba akoi loisinjare youth sing so akoi sem saga lebiu lebiu balenga koibiriba opposition amadi akoi gi ruling haiba leitana chungsim nabiraga chap chaba miyang gi oiba mapun phaba statement ama thopiro kariguma masi thopirakta taragadi Manipur gi youth singbu Bangladesh ki youth onabagi damakta achauba maru hunbani haiduna judo Manipur na lawjagani haina ngasigi press meet asigi kuthangda akoi miyam da khanganjari amadi darkar taraglabadi Manipur miyam gi damakta akoi tangai phadrabadi judo Manipur na Bangladesh ki youth kumna akoi khongthong changsil oi haibasu akoi hainingai leite Manipur da hojik thokliba chahi ama makhai faraklaba irang asida kautrukta drone bombing tawkhraba matung ngarang amuk moirang SC gi manung chanba trongnawbida missile projectile taru kaplakpa amadi moirangda missile projectile ama kaplakpada arang phamphamba hal ama panduna lekhidraba matungda kuki narco terrorist singna landaba leptabana maram oiraga Manipur da khundariba maitei miyam gi punsi asi sigani changani khangdaba mawong ama lakpadagi lengak na ngak senba ngamdrabani na isha isana punsi kanjanaba kokomina ngarang public emergency lauthokibadagi Bisnupur district ki tongan ba achoba kaithel sing kana kidre dukan sing thong nonakre district asigi achoba kaithel sing Nambol Oinam Bisnupur Ningthaukhong Moirang Namkhai Moirang Kumbina chungba kaithel sing kana khide kaithel sangba mioi sing natana kaithel phamna khide amadi kaithel sing asida leiba dukan sing thong nonaki lanai mioi sing na lanai gi thabak laknaba natana tidim lambida passenger gari sing su chena khide kaithel amadi tidim lambi khuntak lan sikre amaromda district asida leiba maheloi sang khuding su maheloi sing kana khidre
Kokomina ngarang public emergency laukthokibadagi ngasi kaksing amadi masigi atobida leiriba khulsingda leiriba kaithelsing kanakidre dukansing thong nonaki school college amata kanakidre public emergency asina maram oiraga lambida chatpa passenger puba gari singsu chenakidre supnatagi lanai thabaki gari kharadi chenki lamlai kendra sege manung Sana Sabi, Tamna Popi, Engang Popi, Sabongko Kuno Amadi, Santi Kongbalda, State Secretary Force Matic Chana Tambiduna, Maite Miami Punsi Kambiu Haiba, Demand Tawarduna, Impal Ukru Lambi Tingbagi Kongjang Miamna, Taliba Demand Tabo Oina Pangtopa Hawak Padagi, Ngarang Numidang Dagi Kongjang Handokre, Ngarang Kongjang Sangsiliba Tung Numidang Wairam Ateng Bada, Lamlai Kendragi MLA KS Ibomcha, Impal Iski, SP, LK, BBF ki Thomishing Amsung, Red Zone da Lariba, Kul Mangagi Luchungba Kayan, Gapuna, Yang Popi Community Hall da Pamina Duna, Yang Popi Santi Kongbal Amasung, Tamna Popi da Kudaktagi State Police Commando ki Team Ani Thamba Masung, September Tha Sigi Manungda, Tamna Popi Amasung, Yang Popi Uyok Chungda State Force Thambagi, Machak Mathum Singh, Chap Chana Lehenduna, State Force ki Team Ani Thamba Haina Yanaba Amapurakpadagi, Kudaktagi Imphal Ukhrul Lambi Thingbagi Kongjang Adu Handokibani Hairi. Hiramasigi Matangda LKBBF ki Media Coordinator Oinam Oken Sanana Pawmishingda Hai, Mamangda Lengang Asiga Kayarak Hanna, Yanakiba Wafam Thabak Oina, Pangtok Piraktabadagi, Hokiba Tang Amada Marilina Balengaki Makedagi, Numit Humni Fawagi Manunda, Yanakiba Sing Tabakta Ontopiu, Natrabadi, Akanba Kongjang Sangsin Lagani Haina Kangan Kraba Fawada, Lengang Asina Karigumba Wafam Amata Tamnaktabadagi, Tang Mangadagi Hauduna, Infan Ukul Lambi Tingbagi Kongjang Sangsin Lakibani. Kongjang Sangsin Kraba Tungda, Tongan Tonganba Furu Maru Oina, Infal Ukul Lambida Chatliba, Mioy Shingda, Pau Fonaba Watpan Natraga, Ekoina Hana, Tadokiba Press Release Singbo, Kangauda Singa Bab Tanadabadagi, Todok Machakara Tokiba, Adugi Demok Nuaitaba Fondok Jadi. Amasung Makata na Changsilakpa Kongjang Singdasu, Maikay Asumda Ladiba, Furu Kudingna, Punna Saru Yaminasi, Amasung Ngarang Dagi LKBBF na Changsilakpa Kongjang Asida, Lam Kaya Dagi Mayapaibi, Club Etigi Chil Announcing. Palemgi members sing amasung Imphal East tongan ba CSO sing loinana Manipur gi tongan ba CSO sing na thawai hakchang yauna sagatpiduna mai pakan bikhiba sing busu LKBBF ki maikaidagi thagapa amadi tawima khangba utli matung taba khongjang kaya dasu aikhoi puna saru yaminasi haiki LKBBF na taliba dabi gi matangda lamlai kendra gi MLA KS Ibomcha Imphal East SP LKBBF ki Thomishing Amsung Red Zone da Lariba Khul Mangagi Luchungba Kaya Amadi CSO Singapuna Yang Popi Community Hall da Wari Sanaring Echerakta Kukim Netian Singna Thamna Popi Uyok Chingdagi Nomai Round Taret Nipan Kaptharaki Hari Imphal Ukul Lambi Tingbagi Kongjang Changchalamba do Aikoina Lokthok Jare Haidana Mayam Punamakta Thamjabani Arak Sidaida Aikoina Sugumba Lambi Tingbagi Kongjang Changchallingaida Aikoiga Pau Faunaba Watpadagi Natragana Aikoina Mamangda Thamjakiba Aikoigi Ban Tawbagi Habi Lambi Tingbagi Kongjangi Press Note Thokjagiba Adu Mayamna Tabiba Ubidaba Yahobadagi Thoganingdaba Thodok Laiminariba Aikoigi Marakta Tongan Makangup Singi Marakta Imphal Ukul Lambida Chatok Chasin Tawbada Aikoi Pau Faunaba Watpadagi Apanba Laikiba Thoganingno Thodok Macha Masu Khara Thokhiba Ado Madugi Apen Pen da Punama Kaukthokminasi Makha Tabdasu Aikoina Changjanjarapa Kongjangda Maikei Sida Laibiriba Aikoigi Tongan Makangupki Chini Nau Singna Aikoida Mapung Phana Support Tobiu Mapung Phana Sogatpiu Haiba Wafam Sisu Lamlai Ken the Village Volunteer Force Maikei Dagi Mayam Punamakta Nolukna Thamjari Matang asida nungthulgi pauk sanok chabalushinjari mieng tabi basingbo amukanna kurumjari